Jiribam gi angang ahum yauna miyoi taruk ki mihata maru oina sienaba miyoi Assam da fari. Mamang segi November Jiribam district Meetei community ki pikli ba angang ahum amati nupi ahum kidnap taraba matung tamthina hatkhiba thakdok ta maru oina sienaba miyoi National Investigation Agency NIA amasum Kasar Police ki apunba kangbu man phabang khri. NIA amasum Kasar Police na pharaba miyoi dudi Thanglinlal Hmar Allies Boya kawi ma Kasar gi Dilkhos Grand gi manungsanba Moina Thol Village ta leiba mayum degi phabangam khibane haina Kasar gi SSP Numal Mahatana phongdok pagaloina Thanglinlal Hmar hariba mi isi mamang segi November Jiribam district gi nupi ahum amasum pikliba anga ahum punna kidnap taraga hatkhiba thado odur maru oina thaudang lokhibane hari intelligence ki thajaba yaba pawgi matung ina NIA satakhiba reta Thanglinlal Hmar bu phabang khibani ma paohang pong tawda angang yauna miyoi taruk adu mahak Masa yaona khulai paiba Camouflage setpa miyoi ahung loinana Zakurador gatagi Kaisal Punji village gat phawba hida pudunu lakhibani haiba khang hari kidnap tawkiba anga ahum amadi nupi ahum adu numit kharani gi matung asi baksang oina mathang barak turel gi phangkibani miyad asina maram oiduna hanadagi irang leidiba Manipur maru oina tampak ta akan irang makhata na thokibani miyoi si phagat pangam khibaga loina miyad asigi asum oil victim gi imung manungda phanganbada sauna mating oiragani makhata na mihad asiga mari leidana atai miyoi sing phagat pangambagi oithokpa leiri hena su paus na makhatari kumza english ngani ga kunga humdoi gi me humdigi Manipur da kuki amasum Meetei community gi ani gi marakta phoknara khrabasu sahi ama hena Jiribam district gi oinati mafam adu khunda minariba community sing gi oiba peace committee ama semduna irang asigi saitheng phangdana lakhibani adobu mamang segi lusilakpa matam do waida Meetei ama kuki kulai paibi singna hatkhiba thawdok matung district asida su kuki ama su Meetei ani gi marakta sauna umkhana ba tholakhibani hari Myanmar military junta na thamlamba emergency lauthokhibaga loinana December mikhal pangthoknaba thabak lakhakhri Myanmar kunja English ngani ga kunga mathoida military na ku tawduna junta lenga lakbagi iroinana leba asida thamlakhiba state pe emergency lauthokhibaga loinana sei asigi December mikhal pangthoknaba thabak lakhat pawkhre aduma opposition group singnadi mikhal asi miyamna utchaibani haibaga loinana mikhal asi boycott tawgani haina phongdokhre Reuters ki pawamada Myanmar kumza English ngani ga kunga mathoida military junta lenga lakhibaga iroinana leba asida thamlakhiba emergency lauthokhibaga iroinana military ship amasum defected ruler Mingong yang na lusingba miyoi taramathoina saba election commission ama semlagani haina junta lenga na lauthokre paus na makha taraduna kari numita phungdokhibano haibadi official loina sabsana khangdrabasu min aung yang na laklibi December da leba asigi mikhal pangthoklagani haina lauthokre Myanmar multi-party democracy ama lehnanaba mikhal pangthoknabagi dama ngasidagi leba asida thamlakhiba emergency lauthokle hainasu lauthokre haiba wafamsu juntai wanglo izawmin tun phongdorakli Myanmar hauzu oiriba phibam asigi matangda international observers singna wafam kya thamlakhiba madi pro democracy force singna akanmi ihau ama sagalakpa asidagi mikhal pangthoknaba thorang asi lokhalakibani paus na makha taraduna emergency power lakthokiba tarabasu mikhal pangthoktriba phau min aung yangna interim president amadi armed forces ki commander in chief oina adumak laigani kumza English ngani ga kunga mathoida military junta lakpadi gi leba asidagi tanthokiba lawmaker sing yauna opposition group singna di mikhal asi boycott tawgani haina phongdokre maraksida United Nation gi expert amana sumamang thada junta lenga ki election propose adupo dismiss tawbugo loinana thorang adu junta na makhatana lenga adumak paibi yana ba miyamna utchaiba mikhalam oigani haina phongdokpa lekrabani The Guardian da analyzing the thamlapo wafamda min aung yang na mikhal asina pamai oiduna makhatana leba asigi president natragana armed forces ki chief oina ba thorangni mamang seida leba asigi oina pangthokiba mikok thibigi thabakta security gi phibamna yadabadagi miyoi million taraga mapalongi mikok thiba ngamdana leiri hari Amaromda, Sainana Myanmar mikhal pangthoknaba thorang lakhulakliba dubu taram opaga loinana Myanmar lariba political party khudimangna peace talk tawnaba honabada Sainana angama mating pigani haina Beijing da pangthokiba press conference amada China gi foreign minister gi wangloi Gao Jia kunna phongdokhrenasu Reuters na report tawri
Aung San Suu Kyi gi lenga kumza English aniga kunga mathoida military coup tokraba matung laiba asidagi pro democracy fighters sing ethnic armed groups sing amasum civilian militia sing akan malan junta military gi thengna duna laiba asi ne tadaba phibam amanda lakhibani junta lenga na mikhal pangthokna ba akan mathabak lokhat pa hokhiba ga loinana laiba asida akan ma law sing satna ba honkhre haiba law asida election da akai ba pigada ba wafam phongdorak pa miyoi sing sahi tara jela thamna ba yauri loinana surrender torak pa militant sing da case award pi na ba thorang lokhat kreri Masa manga lairabi nupi sing ikai khumna duna khunai kanbi ima mana piragani ima sing amadi matam sana yum panbi nupi sing bu puning thoganabagi panamda handak sahi gi August thadagi hoduna nauna masa manga surabi mama sing ikai khumna bu utuna sahi khudingi khunai kanba ima mingthuanba mana pi ba horagani haina Humanitarian Foundation na phungdorakli Humanitarian Foundation na thadorakpa sirolamada United Nation gi handak phongkiba report 2024 revision of world population prospect ki matungina mut khitana bigi damak nupi amana masa pokgi sang asi 2.11 total fertility rate TFR ni haibati nupi amana angang 2.1 pok darkar oi natrabadi furup adu sahi kuntra yangkhai phawgi manu tapna tam mut khibi yai haiduna make sing haidi mi painingai oiribidi India lenga ki Ministry of Health and Family Welfare na form manga sub National Family Health Survey 2019-21 gi matungina sahi English ngani hena puari leijaraglaba Meetei furup asi 1.77 TFR lady Japan amadi South Korea da nomo gi missing hantarak school kya thonglon silakpa khulamari city sing mangkiba thabak subina ba mi leisilakta bana singba oirakliba phiba masi Manipur tholakpa yabagi sauna mamitare amaramda ngasi aikhoi gi khunai de tangdu leita da bamadi supam nompham leita ba sinamar moirga yum pan ba ngamdana sahi nifu helaba phawa yum pan da ba kya yore yum palaba su setmi lon leita ba gi angang pok gi akiba Meetei khunai da laisat amagum sandurakli asuguma phiba masi leirakla Nahut nareng amadi luhongbagi thorom nongmada lekai gi oina pulap luhongbagi satna kanglon ama aikhoi gi Meetei khunai de purak podrakar oire Shol asina makha taradana sentok leitabagi mathakta paktaknana mayai kabani sa sijinarak pasina su TFR angak papang hantanabagi asoba marama masuiri naharol singna white collar job khaktana thaba oina unabagi hainabi thadoktuna skill based job oriented education gi 60 amada sasinabagi sangsinabagi tangai padaba tanpam lakli honglakli ba kaya si mayogyana ba aikhoi Isa yu phabat tinjang kaijang daba misa ama oibigi tangai phadaba lairi hairi oirakliba phibam singa si yenglaga foundation sin aset pa phireb amaga loinana nauna masa manga surabi nupi singda khunai kanwi ima haina mingthonba mana si handak sahi digi pi phoragani masigi akupa moral foundation asigi ulau da leibo office tagi natragana 8794719282 to phone to birangna basu khangal liaina paus na makata na phone tokli ado tentana sum na myam na thamjagi haujukuina di myam paus mata solution jarage mas makata ba no ba update myam punanga mine sena channel sigi mekiri gi myang pham da makata na thamjari makata ba no ba update myam punanga mine si